movie asigi hek ahobusinda police officer ama yamna tamthina phugai ramatung makut tungbunraka machin banchu punchinura thamlamatung nupa amana phone da wari sanari phone parakli bu nupa asi maming sekar kaw yaduga sekar na phone da harakpai matungina makoina plan toiba yonge haina ngangnari misa aduga pau phone wolore mak pisa yamna pai misan eduna aikoina pawliba sentham adumang mangoni lawa yagani haina phone da pau pirakli Maru tabada phone toribu nupaduna farene nangona sinaba thabodu suenbe adi aisu ai thabochi suendana yamantuna podu tharalage haira phone da thamkre madui matong nupaduna police officer adugi maraibakta nomai namduna kapkita wuttanjadada manakta leliba nupaduna police officer adu hapidana bhaijarame makti matho yamna sengjabani aduga police sangira puchu kuijadribane haiduna haili tasenamkidi haili bu nupasichu police officer amani madu tabadagi nupaduna machinban punjelibudu thado haiduna thado halaga magi damo makatana thabak toge harodi nathoi kandi hairi madu tabada police officer dusu mathwai dadi kanbiu maksu sarna haiba kudimak loina yajage hairli madu tabada nupaduna police officer da nokshilika kari nangu nangi namana basi hojikta matho yamna sengjabani haikiwadaine matho semgo manabu Huran ba igidamok thabak tawgi hariba madu hairaga police officer dugi maraibakta nomoina kaftuna hatokre kurumjari meyam mamuna cherena sida taramda okchabolina ikok nonjari ngasi meyam gidok pudragli film sidi 2017 na release tawgiwa Kurangu-Bommai artana monkey bag haibadi yongge ek wasaktam yawu bag adugi manungda kari yawribage haibaduna maruiba wari oigedoriba Tamil language crime thriller category movie asin fangliba rating singdi IMDb da 10 gi manungda 7.9 aduga prime video da su 10 gi manungda 7.9 fangli wari ase kram tawbuge loibhawa mayam punna tamin nasi wari ase gi 43 amasong 47 so min asidi sungsoi choina tabiu movie ase gi ahobasin da police officer amabo nomina kaftuna hatiwa ikamram gundani raudini magi maroiba matausi license singdagi murti atang wasing huralaga loan paisa payamyo singda back market yontokpan Manu Ralakwa, Maman Tamo Pochak Singasi, Lane and Navagidamo, meet Ribasina, broker river, Sekerni. Market about the Yelakata, known joint the river, Matmoisiamo police officer do Makoy Mayam Mandraga Hatolaga. Mark a party Uminariva, police officer do the Napesaka Piraka, Matangata Fawadi, Murtia Sitiva, police Amata Egina to Lakan no Hydros scenery. Asigumba, I ni Yada Taboxing a sit tower was Sumayang Mamangadi, furniture items Suba Ugi Carvato Womio in Uhalibani. Aduga maki aruna tupsu loina khangba maki thabakchu yawba maki yamna luna tinaba mamanaba musulai maminga Sundaram masigi matangi sindana igambaram na Sundaram da maki machanapa gi luhongna bidamak nupi ma haina singnare haibadu kari lamdagi no haina hangi adubu Sundaram di maki mawonupi oigedoribi adugi leifam chapchana khanglamde maduda ikambaram na nokladuna kaino ne nangbu kharaga halo shalaglabadi karimta ningchingdaduna tokpa tare ne haiduna noklaga luhongmada sinanaba phima gift oina mamanaba Sundaram da piri aduga Sundaram su ikai kaina kipadu lauraga adumak thokre matawdu ubada nakanda lelo nupaduna uncle nayungi migidi shopping tawni haba khangde aduga Sundaram gi oirabadi sini nani haba khangdrene mibu kanano kaino khangdana pangta thajabju chumloi hairaga Sundaram na phamnama chawkiduda phamthagi tawduda ikambaramna hogalo yamatuna hogalo chawkiduda nona kanana phamu hai matung manau Sundaram gi maramda wa phataba hek nganglabdi nachinmanu thugai gadabni haire Masigi matangi sindana Sundaramda machanupa kathir puduna mamonupi yengbu lagli aduga makoina yengbu lagliba mamonupi adu mamina vijay kawi magi mapasina khubomda varicose vein tawbadagi chatok chasing ka nungaitrabani luhomui wafamadu mayam harau sanarambadagi bor kaina oigedriba kathir amasung bijibu nakan toktuna wari sanaru so hairakpadagi mabani tholaktuna nakanda wari sanari mabani wari asida amanamu pamnaba yanawi mong uri aduga asom nakanduna ahallamanching wari asum sanabaduda bijigi mapana Kathiri mapa Sundaram na kari thabak tawuno haina hanglure madura Sundaram na ichamchamda mahak ikambarangi na thabak suba yawbani hairagli ikambarangi maming hek yawrapatagi bijig mapa adu khangchau sagalaktuna wa kangkanarakli miatpa ikambarangi mamanabani mahakitisu thabak suba yawi hairakpudagi Sundaramgi imunga mari mata oiningde haidna saugalakpagalana yamna sauna mahakna haira habliba pokamudu langkhairakpa matamda Sundaramgi mamaida pankirami Magi mapada tati torpuda ubada kathichu samun kreduna busy mapada changthinduna khupanga tharame adubu magi mapa Sundaram da khamnaduna kainoni nanga toibudu farasu magse nangi di nataki ahanine murda kathina yama sauduna pundamuse nanga thonmuni baba aina ikamram ga thabak suba yawragano maga pulagano handin haibane du nanga yaba ko leiti aduna mapada sawi
ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯏꯀꯝꯕꯔꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯊꯤꯔꯅ ꯆꯠꯂꯝꯗꯥꯏꯗ ꯕꯤꯖꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯤꯖꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ, ꯅꯪꯁꯨ ꯇꯁꯦꯡꯅ ꯑꯩꯕꯨ ꯄꯥꯝꯂꯕꯗꯤ ꯄꯥꯎ ꯄꯤꯔꯛꯎ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯤꯖꯤꯗꯤ ꯀꯊꯤꯔꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯊꯤꯔ ꯆꯦꯟꯅꯥꯏꯗ ꯀꯦꯕ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯨꯅꯕꯒꯤꯗꯃꯛ ꯆꯦꯟꯅꯥꯏ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯁꯨꯟꯗꯔꯝꯁꯨ ꯃꯆꯥꯅ ꯆꯦꯟꯅꯥꯏꯗ ꯆꯠꯈꯤꯒꯗꯕꯗꯨꯒꯤ ꯈ꯭ꯔꯣꯁ ꯑꯣꯏꯅꯕ ꯄꯩꯁꯥ ꯈꯔ ꯄꯤꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯅ ꯄꯤꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯛꯑꯣꯏ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯨꯅꯕ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯑꯗꯨꯒ ꯀꯊꯤꯔꯅꯁꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯛꯄꯗꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯈꯪꯂꯤꯕꯅꯤꯅ ꯏꯃꯥ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯒꯗꯧꯔꯕꯅꯤ, ꯑꯩ ꯃꯤꯒꯤ ꯃꯔꯟ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯧ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯗꯨꯗ ꯃꯄꯥ ꯁꯨꯟꯗꯔꯝꯅ ꯅꯪꯒꯤ ꯆꯦꯟꯅꯥꯏꯒꯤ ꯇ꯭ꯔꯦꯟꯗꯤ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯅꯦ, ꯍꯧꯖꯤꯛꯇꯒꯤ ꯆꯠꯇꯧꯔꯤꯕꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯀꯊꯤꯔꯅ ꯑꯩ ꯗꯨꯀꯥꯟ ꯆꯠꯈꯤꯒꯅꯤ, ꯑꯟꯗꯔꯋꯦꯌꯔ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯁꯨꯟꯗꯔꯝꯗ ꯏꯀꯝꯕꯔꯝꯒ ꯄꯨꯜꯂꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯆꯥꯔꯤ ꯊꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯁꯦꯠꯂꯤꯕ ꯑꯟꯗꯔꯋꯦꯌꯔꯗꯨ ꯐꯥꯎꯕ ꯏꯀꯝꯕꯔꯝꯒꯤ ꯃꯔꯟꯅꯤꯅꯦ ꯍꯥꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯊꯤꯔ ꯆꯦꯟꯅꯥꯏ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛ ꯆꯦꯟꯅꯥꯏꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯊꯃꯣꯏ ꯁꯦꯡꯕ ꯀꯊꯤꯔ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯖꯔꯤ, ꯑꯗꯨꯒ ꯐꯪꯂꯤꯕ ꯄꯩꯁꯥ ꯈꯔꯗꯨꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯤꯟꯊꯥꯅꯥꯏ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯄꯥꯟꯖꯤꯗ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯁꯤꯟꯊꯥꯅꯥꯏ ꯃꯆꯥ ꯃꯁꯨ ꯄꯣꯠ ꯈꯔ ꯍꯨꯔꯥꯜꯂꯒ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯥ ꯁꯥꯕꯁꯤ ꯑꯍꯤꯡꯗ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗꯦ, ꯏꯟꯁꯣꯝꯅꯤꯌꯥꯅ ꯅꯥꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯟꯖꯤꯗ ꯍꯪꯖꯔꯤꯕꯁꯤ ꯀꯔꯝ ꯇꯧꯔꯒ ꯀꯩ ꯇꯧꯔꯒ ꯃꯍꯥꯛ ꯑꯍꯤꯡ ꯄꯦꯟꯅ ꯇꯨꯝꯕ ꯐꯪꯖꯒꯗꯒꯦ ꯍꯥꯏꯕꯅꯤ꯫ ꯄꯥꯟꯖꯤꯅ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯪꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯁꯤꯗꯤ ꯅꯪꯒꯤ ꯃꯄꯣꯛꯀꯤ ꯌꯥꯎꯖꯔꯛꯄꯅꯤ, ꯗꯥꯛꯇꯔ ꯌꯦꯡꯂꯕꯁꯨ ꯍꯤꯗꯥꯛ ꯐꯅ ꯆꯥꯔꯕꯁꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯤꯟꯊꯥꯅꯥꯏꯅ ꯒꯨꯔꯨꯖꯤ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯔꯛꯄꯗꯨꯗ ꯄꯥꯟꯖꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯃꯊꯛꯇ ꯍꯤꯞꯂꯕꯗꯤ ꯅꯪꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯀꯅꯤ, ꯐꯖꯅ ꯇꯨꯝꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯁꯤꯟꯊꯥꯅꯥꯏ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯀ꯭ꯔꯣꯔ ꯑꯃ ꯍꯨꯔꯥꯟꯕ, ꯀ꯭ꯔꯣꯔ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡ ꯀ꯭ꯔꯣꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯦꯟꯅ ꯇꯨꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯌꯦꯡꯕ ꯂꯣꯏꯕꯒ ꯄꯥꯟꯖꯤꯒꯤ ꯄꯩꯁꯥ ꯍꯥꯞꯂꯤꯕ ꯈꯥꯎ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯍꯩ ꯆꯠꯂꯨꯅꯦ, ꯑꯇꯣꯞꯄꯗꯒꯤ ꯍꯨꯔꯥꯜꯂꯁꯨ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯊꯤ ꯇꯊꯤ ꯆꯩꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯤꯖꯤ ꯃꯥꯒꯤ ꯃꯄꯥꯒꯤ ꯈꯣꯡꯒꯤ ꯑꯅꯥꯕ ꯚꯦꯔꯤꯀꯣꯁ ꯚꯦꯟꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯆꯦꯟꯅꯥꯏꯗ ꯂꯥꯌꯦꯡꯅꯕ ꯄꯨꯔꯛꯂꯤ꯫ ꯗꯣꯛꯇꯔꯅ ꯑꯅꯥꯕꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯅꯥꯕꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯈꯔ ꯂꯨꯁꯟꯈ꯭ꯔꯦ, ꯈꯔ ꯊꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯃꯄꯥꯅꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯣꯏꯁꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯕꯤꯖꯤꯅꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯍꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯗꯣꯛꯇꯔꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯖꯔꯒꯦ, ꯑꯣꯄꯔꯦꯁꯟꯒꯤ ꯃꯃꯜꯗꯤ ꯀꯌꯥꯃꯨꯛ ꯆꯪꯒꯗꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯗꯣꯛꯇꯔꯅ ꯀꯥꯎꯟꯇꯔꯗ ꯇꯥꯟꯅꯕꯤꯔꯣ, ꯑꯩꯅ ꯈꯟꯕꯗ ₹70,000ꯗꯒꯤꯅ ꯃꯔꯤꯐꯨ ꯐꯥꯎꯕꯗꯤ ꯆꯪꯒꯗꯧ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯕꯤꯖꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯅꯥꯕꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯂꯧꯊꯣꯛꯅꯕ ATM ꯕꯨꯠꯇ ꯆꯪꯂꯨꯕ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ATM ꯀꯥꯔꯗ ꯑꯗꯨ ꯕꯨꯠ ꯃꯅꯨꯡꯗ ꯆꯞꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯐꯅ ꯀꯟꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ, ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯏꯌꯥꯔꯕꯦꯒ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯏꯌꯥꯔꯕꯦꯒ ꯑꯁꯤ ꯃꯊꯛꯇ ꯍꯦꯄꯤ ꯖꯔꯅꯤ ꯊꯥꯕꯒ ꯂꯣꯏꯅꯅ ꯌꯣꯡ ꯑꯃꯒꯤ ꯅꯣꯛꯅꯤꯡꯕ ꯄꯤꯛꯆꯔ ꯑꯃꯁꯨ ꯌꯦꯛꯄ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯆꯄꯜꯗꯨ ꯃꯔꯤ ꯇꯠꯈꯤꯕꯗꯒꯤ ꯆꯄꯜꯗꯨ ꯂꯧꯈꯠꯂꯒ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯄꯤꯟꯅ ꯐꯥꯖꯤꯜꯂꯒ ꯇꯣꯡꯅꯕ ꯁꯦꯝ ꯁꯥꯕꯒ ꯂꯣꯏꯅꯅ ꯕꯁ ꯁ꯭ꯇꯦꯟꯗ ꯑꯗꯨꯗ ꯕꯁ ꯉꯥꯏꯕ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯊꯤꯔꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛ ꯕꯁ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯀꯊꯤꯔꯗ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯩꯗꯤ ꯆꯄꯜꯁꯤꯡ ꯉꯔꯥꯡ ꯇꯠꯀꯗ꯭ꯔꯥ ꯈꯟꯕꯅꯤ, ꯂꯥꯏꯕꯛ ꯐꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯊꯤꯔꯁꯨ ꯃꯃꯣꯟ ꯇꯧꯅꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯒ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔ ꯐꯥꯎꯕꯗ ꯅꯆꯥꯅꯨꯄꯤꯒꯤ ꯑꯋꯨꯟꯄꯣꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯡꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯐꯥꯎ ꯁꯥꯗꯨꯅ ꯃꯤꯉꯣꯟꯗ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯁꯅꯥ ꯁꯟ 13 ꯄꯤꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯩꯁꯥꯗꯨ ꯌꯥꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯐꯣꯟ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯄꯩꯁꯥꯗꯨ ꯌꯥꯅꯒꯗꯧꯔꯦ, ꯃꯈꯣꯏꯅ ꯄꯥꯝꯕ ꯑꯋꯨꯟꯄꯣꯠꯇꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯄꯤꯒꯗꯧꯔꯕꯅꯤ, ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤꯗ ꯄꯩꯁꯥ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯑꯗꯨꯗ ꯈꯪꯗꯦ, ꯄꯩꯁꯥꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯔꯛꯎ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯉꯥꯡꯅꯔꯤꯕꯁꯤ ꯃꯅꯤꯡꯗ ꯁꯤꯟꯊꯥꯅꯥꯏꯁꯨ ꯐꯝꯂꯒ ꯇꯥꯔꯤꯕꯅꯤ꯫ ꯀꯊꯤꯔꯅ ꯑꯍꯜ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯄ ꯇꯟꯖꯥꯗꯨꯗ ꯁꯤꯟꯊꯥꯅꯥꯏꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯌꯥꯜꯂꯛꯂꯤꯕ ꯏꯌꯥꯔꯕꯦꯒ ꯑꯆꯧꯕ ꯑꯗꯨ ꯂꯥꯛꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯊꯤꯔꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯁꯤꯟꯊꯥꯅꯥꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯕꯦꯒ ꯑꯗꯨ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯤꯡꯗ ꯑꯍꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕꯗꯨꯗ ꯃꯅꯤꯡ ꯑꯣꯏꯔꯝꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯐꯅ ꯀꯨꯏꯅ ꯋꯥꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯁꯤꯟꯊꯥꯅꯥꯏꯕꯨ ꯀꯊꯤꯔꯅ ꯐꯥꯔꯒ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯔꯝꯂꯕ ꯃꯇꯨꯡ ꯕꯦꯒ ꯑꯗꯨ ꯕꯁ ꯁ꯭ꯇꯦꯟꯗ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯊꯤꯔꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯗꯨ ꯕꯁ ꯁ꯭ꯇꯦꯟꯗ ꯂꯩꯔꯝꯗ꯭ꯔꯦ꯫
ꯀꯗꯥꯏꯗ ꯊꯤꯔꯨꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯅꯆꯤꯡꯕ ꯀꯔꯤꯃꯠꯇ ꯈꯪꯍꯧꯕꯁꯨ ꯅꯠꯇꯦ, ꯃꯃꯤꯡꯁꯨ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯊꯤꯔꯗꯤ ꯃꯇꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯨꯅ ꯕꯦꯒ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯂꯧꯕꯤꯔꯨꯔꯦ, ꯑꯗꯨꯕꯨ ꯃꯄꯨꯗꯨꯗ ꯕꯦꯒ ꯑꯗꯨ ꯀꯔꯝꯅ ꯌꯧꯍꯟꯒꯗꯕꯅꯣ ꯃꯗꯨꯅꯤ ꯃꯍꯥꯛꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯕꯁ ꯁ꯭ꯇꯦꯟꯗ ꯐꯝꯂꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯄꯤꯕꯤꯔꯒꯦ, ꯑꯩꯒ ꯃꯁꯛ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯦꯛꯇꯃꯛ ꯇꯤꯡꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯀꯊꯤꯔꯅ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯕꯦꯒ ꯑꯗꯨ ꯄꯤꯔꯝꯗꯦ꯫ ꯕꯦꯒ ꯑꯗꯨ ꯃꯇꯝ ꯃꯔꯛꯇ ꯄꯝꯈꯠꯂꯒ ꯃꯄꯨꯗ ꯀꯔꯝꯅ ꯄꯤꯁꯤꯒꯦ ꯍꯥꯏꯅ ꯀꯊꯤꯔ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤꯃꯛ ꯏꯀꯝꯔꯝꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯏꯀꯝꯔꯝꯅ ꯁꯦꯈꯔꯗ ꯊꯥꯔꯛꯀꯦ ꯍꯥꯏꯈꯤꯕ ꯃꯨꯔꯇꯤ ꯑꯗꯨ ꯕꯦꯒ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯃꯊꯛꯇ ꯐꯤꯔꯣꯟꯁꯤꯡ ꯍꯥꯞꯆꯤꯜꯂꯒ ꯄꯦꯛ ꯇꯧꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯏꯀꯝꯔꯝꯗ ꯕꯣꯁ ꯃꯨꯔꯇꯤ ꯑꯁꯤ ꯑꯩꯅ ꯆꯦꯟꯅꯥꯏꯗ ꯁꯦꯈꯔꯗ ꯁꯤꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯏꯀꯝꯔꯝꯅ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯍꯌꯦꯡ ꯄꯨꯂꯤꯁꯅ ꯐꯥꯔꯗꯤ ꯀꯔꯝ ꯇꯧꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯅꯪꯒꯤ ꯅꯃꯤꯡ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯆꯔꯛꯀꯗꯧꯕꯗꯨꯕꯨ ꯕꯣꯁ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯏꯀꯝꯔꯝꯅ ꯅꯨꯄꯥ ꯑꯁꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯨꯟꯗꯔꯝꯕꯨ ꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯅꯥꯏ ꯇꯥꯟꯅ ꯄꯣꯠꯁꯛ ꯑꯁꯤ ꯊꯤꯜꯂꯨꯅꯕꯒꯤꯗꯃꯛ ꯕꯁ ꯇꯣꯡꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯕꯁ ꯇꯣꯡꯗꯨꯅ ꯆꯠꯄ ꯍꯧꯔꯕ ꯃꯇꯨꯡ ꯁꯨꯟꯗꯔꯝꯗ ꯏꯀꯝꯔꯝꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯩꯒ ꯁꯦꯈꯔꯒ ꯄꯥꯎ ꯂꯣꯏꯅ ꯐꯥꯎꯅꯈ꯭ꯔꯕꯅꯤ, ꯁꯦꯈꯔꯅ ꯅꯪꯕꯨ ꯕꯁ ꯁ꯭ꯇꯦꯁꯟꯗ ꯃꯥꯒꯤ ꯃꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯕ ꯊꯥꯔꯛꯀꯅꯤ, ꯅꯪ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯒꯅꯨꯗ, ꯑꯗꯨꯒ ꯕꯁꯇꯒꯤꯗꯤ ꯁꯨꯛꯀꯨꯝ ꯀꯨꯝꯊꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄꯒ ꯅꯠꯇ꯭ꯔꯒꯅ ꯁꯦꯈꯔꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯨꯟꯗꯔꯝꯅ ꯆꯦꯟꯅꯥꯏꯗ ꯃꯨꯔꯇꯤ ꯊꯤꯟꯕ ꯂꯥꯛꯂꯤꯕꯁꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤ, ꯃꯥꯒꯤ ꯃꯆꯥꯁꯤꯡꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯆꯦꯟꯅꯥꯏꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯀꯊꯤꯔꯅꯁꯨ ꯃꯄꯥ ꯆꯦꯟꯅꯥꯏꯗ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯖꯦꯟꯠ ꯁꯤꯟꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯀꯊꯤꯔ ꯑꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯕꯦꯒ ꯑꯗꯨ ꯊꯤꯟꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯟ ꯌꯧꯔꯒ ꯀꯊꯤꯔꯅ ꯑꯦꯁ ꯑꯥꯏ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯁ ꯑꯥꯏ ꯑꯗꯨꯅ ꯈꯔ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯅꯪꯒꯤꯁꯦ ꯍꯦꯔꯣ ꯁꯥꯔꯨꯔꯤꯕꯅꯤꯅꯦ, ꯅꯁꯥꯒꯤ ꯗꯤꯇꯦꯜꯁ, ꯐꯣꯟ ꯅꯝꯕꯔ, ꯑꯦꯗ꯭ꯔꯦꯁꯅꯆꯤꯡꯕ ꯂꯣꯏꯅ ꯏꯍꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯗ ꯃꯥꯒꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯂꯧꯍꯧꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯕꯤꯖꯤꯕꯨ ꯐꯥꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯔꯝꯁꯤ ꯑꯦꯇꯤꯑꯦꯝ ꯕꯨꯠ ꯂꯨꯠ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯦꯁ ꯑꯥꯏ ꯑꯗꯨꯅ ꯍꯪꯕꯗꯨꯗ ꯕꯤꯖꯤꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯦꯁ ꯑꯥꯏ ꯑꯗꯨꯅ ꯅꯪꯒꯨꯝꯕ ꯕꯤ.ꯑꯦꯁ.ꯁꯤ ꯂꯣꯏꯔꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯁꯛ ꯑꯃꯅ ꯑꯦꯇꯤꯑꯦꯝ ꯁꯤꯖꯤꯟꯅꯕ ꯀꯔꯤꯒꯤ ꯍꯩꯇ꯭ꯔꯤꯕꯅꯣ? ꯏꯕ ꯄꯥꯕ ꯊꯣꯛꯇꯕ ꯍꯅꯨꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯨꯅ ꯆꯩꯕꯤꯔꯤ꯫ ꯃꯗꯨꯗ ꯕꯤꯖꯤꯅ ꯁꯔ, ꯑꯩꯁꯨ ꯕꯕꯥꯒꯤ ꯑꯅꯥꯕꯗꯨꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯕꯗꯨꯗ ꯁꯣꯏꯈꯤꯕꯅꯤ, ꯌꯥꯔꯒꯗꯤ ꯁꯔꯅ ꯑꯦꯇꯤꯑꯦꯝ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯕꯤꯔꯒ ꯄꯩꯁꯥ ꯑꯗꯨ ꯈꯔ ꯊꯨꯅ ꯂꯧꯊꯣꯛꯄ ꯌꯥꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯛꯂꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯦꯁ ꯑꯥꯏ ꯑꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ, ꯑꯩꯅ ꯑꯦꯇꯤꯑꯦꯝ ꯕꯨꯠ ꯍꯨꯔꯥꯟꯕꯒꯤ ꯆꯥꯔꯖ ꯐꯥꯎꯕ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯥꯈꯣꯟ ꯑꯃꯨꯛ ꯁꯤꯖꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯊꯤꯔꯅ ꯅꯥꯀꯟꯗꯒꯤ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ, ꯇꯥꯔꯤꯕꯅꯤ꯫ ꯕꯤꯖꯤꯗ ꯈꯔ ꯊꯤꯅ ꯉꯥꯡꯕꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇꯗꯨꯅ ꯀꯊꯤꯔꯅ ꯆꯪꯁꯤꯟꯗꯨꯅ ꯁꯔ, ꯃꯍꯥꯛꯁꯦ ꯑꯩꯒ ꯈꯪꯅꯕ ꯃꯤꯁꯛꯅꯤ, ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯔꯨꯕꯅꯤ꯫ ꯕꯤꯖꯤꯗꯨ ꯉꯁꯥꯏꯃꯈꯩ ꯀꯊꯤꯔ ꯂꯩꯕ ꯎꯔꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯀꯊꯤꯔ ꯎꯔꯛꯄꯗꯨꯗ ꯑꯍꯥꯟꯕꯗ ꯍꯔꯥꯎꯕ ꯐꯥꯎꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯁꯥꯎꯁꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯑꯦꯁ ꯑꯥꯏ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯔ, ꯆꯦꯟꯅꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯈꯪꯅꯕ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯍꯥꯏꯔꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯕꯤꯖꯤꯅ ꯀꯊꯤꯔꯕꯨ ꯄꯥꯝꯖꯔꯤꯕꯅꯤ, ꯅꯨꯡꯁꯤꯖꯔꯤꯕꯅꯤ, ꯑꯗꯨꯃꯛꯄꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯎꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯦꯁ ꯑꯥꯏ ꯑꯗꯨꯅ ꯀꯊꯤꯔꯕꯨ ꯃꯥꯒꯤ ꯗꯤꯇꯦꯜꯁ ꯏꯔꯝꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯊꯤꯔꯅ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯑꯇꯣꯞꯄ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯁꯔ, ꯕꯦꯒꯇꯨꯕꯨ ꯕꯣꯝꯕ ꯌꯥꯎꯔꯝꯂꯕꯗꯤ ꯃꯁꯥ ꯂꯩꯔꯤꯉꯩꯗ ꯍꯥꯡꯇꯣꯛꯄꯅ ꯐꯠꯇ꯭ꯔꯥ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯁ ꯑꯥꯏ ꯑꯗꯨꯁꯨ ꯈꯔ ꯆꯤꯡꯅꯔꯛꯄꯗꯒꯤ ꯌꯣꯠꯆꯩ ꯑꯃꯇ ꯊꯤꯔꯛꯎ, ꯊꯨꯒꯥꯏꯔꯒ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯊꯪꯅꯕ ꯀꯥꯗꯨꯗꯒꯤ ꯌꯣꯠ ꯃꯇꯦꯛꯅꯆꯤꯡꯕ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤ, ꯑꯗꯨꯕꯨ ꯀꯥꯗꯨꯗꯤ ꯌꯥꯝꯅ ꯑꯔꯤꯕ ꯑꯃꯟꯕ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕ ꯀꯥ ꯑꯣꯏꯕꯅ ꯇꯦꯕꯜ ꯆꯧꯀꯤ ꯑꯇꯦꯛꯄ ꯀꯌꯥꯁꯨ ꯂꯩꯔꯤ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯎꯆꯤ ꯐꯥꯎꯕ ꯃꯆꯥ ꯀꯣꯛꯁꯤꯟꯗꯨꯅ ꯂꯩꯕ ꯎꯕ ꯐꯪꯂꯤ꯫ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯑꯔꯤꯕ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕ ꯁ꯭ꯇꯦꯁꯟ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯌꯣꯠꯆꯩ ꯃꯇꯦꯛ ꯑꯃ ꯄꯨꯊꯣꯛꯂꯒ ꯑꯦꯁ ꯑꯥꯏ ꯑꯗꯨꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯦꯁ ꯑꯥꯏ ꯑꯗꯨꯅ ꯌꯣꯠꯆꯩ ꯑꯗꯨ パイ라가 ꯕꯦꯒ ꯑꯗꯨꯒꯤ ꯂꯣꯛ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨ ꯇꯦꯛꯇꯨꯅ ꯍꯦꯛ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯦꯁ ꯑꯥꯏ ꯑꯗꯨ ꯃꯀꯣꯛꯇ ꯈꯔ ꯁꯣꯛꯄꯗꯒꯤ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯕꯦꯒ ꯑꯗꯨꯒꯤ ꯃꯄꯨ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯀꯊꯤꯔꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯕꯦꯒ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯜꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤꯃꯛ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯆꯦꯟꯅꯥꯏ ꯇꯝꯅ ꯃꯨꯔꯇꯤ ꯑꯗꯨ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤꯕ ꯕꯦꯒ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛ ꯕꯦꯒ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯨꯚꯤꯁꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯒꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯀꯊꯤꯔꯅ ꯁ꯭ꯇꯦꯁꯟꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯤꯖꯤ ꯎꯈꯣꯡ ꯑꯃꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯐꯝꯕꯗꯨ ꯎꯕꯗꯒꯤ ꯀꯊꯤꯔꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯦꯁ ꯑꯥꯏ ꯑꯗꯨꯗ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯖꯤꯒꯤ ꯃꯄꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯀꯊꯤꯔꯁꯨ ꯍꯥꯏꯐꯦꯠ ꯈꯪꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯒ ꯈꯔ ꯐꯥꯒꯤ ꯑꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯦꯇꯤꯑꯦꯝ ꯕꯨꯠ ꯍꯨꯔꯥꯟꯒꯦ ꯇꯧꯔꯨꯔꯤꯕꯕꯣ? ꯑꯩꯒꯨꯝꯕ ꯑꯇꯣꯞꯄ ꯕꯣꯜ ꯂꯥꯛꯄꯒꯤ ꯑꯋꯨꯟꯄꯣꯠ ꯄꯤꯅꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯦ꯫
ꯃꯥꯒꯤ ꯋꯥꯡ ꯑꯗꯨꯗ ꯀꯔꯦꯝꯅꯔꯤꯕꯅꯤ ꯈꯪꯕꯗꯒꯤ ꯕꯤꯖꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯀꯊꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯕꯥ ꯑꯁꯦꯡꯕꯒꯤ ꯅꯥꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯥꯜꯂꯦ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯕꯤꯖꯤꯅ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯗꯨꯅ ꯌꯥꯖꯔꯦ ꯕꯕꯥꯗꯣ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯉꯝꯅꯗꯨꯅ ꯂꯩꯖꯔꯕꯅꯤ, ꯅꯪ ꯂꯥꯛꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯥꯍꯜꯂꯒ ꯊꯨꯅ ꯁꯤꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯄꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯀꯊꯤꯔꯒꯤ ꯕꯣꯁꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯐꯤꯁ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯔ ꯏꯃꯔꯖꯦꯟꯁꯤ ꯂꯩꯕꯒꯤꯅꯤ, ꯑꯩꯒꯤ ꯏꯀꯨꯕꯣꯛꯇꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕꯗꯒꯤ ꯂꯥꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯕꯤꯖꯤꯅ ꯀꯊꯤꯔꯗ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯖꯤ ꯑꯃꯁꯨꯡ ꯀꯊꯤꯔ ꯕꯁ ꯑꯃꯠꯇ ꯇꯣꯡꯃꯤꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯗꯨꯅ ꯕꯁ ꯇꯣꯡꯃꯤꯟꯅꯔꯛꯄ ꯅꯠꯇꯦ, ꯕꯤꯖꯤꯅ ꯆꯠꯈꯤꯕꯗꯨꯗ ꯀꯊꯤꯔꯅ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯄꯥꯟ ꯊꯣꯡꯅ ꯁꯥꯎꯁꯤꯟꯅꯕꯒꯤ ꯋꯥꯅꯤ, ꯀꯊꯤꯔꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯕꯤꯔꯛꯄ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯊꯤꯔ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯔꯤꯕꯅꯤ, ꯄꯦꯟꯖꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯣꯠꯂꯦ ꯃꯄꯨꯅ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯤꯕꯤꯔꯒ ꯃꯉꯣꯟꯗꯒꯤ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯐꯣꯟ ꯍꯥꯞꯇꯨꯅ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯊꯤꯔꯒꯤ ꯃꯄꯥ ꯁꯨꯟꯗꯔꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯃꯨꯔꯇꯤ ꯊꯤꯟꯕ ꯂꯥꯛꯈꯤꯕꯗꯨ ꯆꯦꯟꯅꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯁ ꯁ꯭ꯇꯦꯁꯟꯗ ꯁꯦꯈꯔꯒꯤ ꯃꯤꯑꯣꯏ ꯁꯥꯙꯥꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯁꯥꯙꯥꯒ ꯁꯨꯟꯗꯔꯝꯒ ꯎꯅꯔꯕ ꯃꯇꯨꯡ ꯃꯕꯥꯅꯤ ꯁꯦꯈꯔꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯈꯔꯗꯤ ꯑꯉꯥꯡꯁꯤꯡꯒ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯌꯨꯝꯗ ꯃꯤ ꯂꯥꯛꯇꯨꯅ ꯂꯩꯍꯧꯔꯦ, ꯅꯪꯕꯨ ꯉꯥꯏꯍꯧꯔꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯁꯨꯟꯗꯔꯝꯅ ꯄꯨꯔꯛꯂꯤꯕ ꯃꯨꯔꯇꯤ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯁꯤꯗꯤ ꯀꯔꯣꯔ 5ꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯠꯂꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯁꯥꯙꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇꯕꯗꯨꯗ ꯁꯦꯈꯔꯅ ꯀꯔꯤꯒꯤꯅꯣꯅꯦ ꯐꯣꯟ ꯂꯥꯛꯂꯤꯕꯗꯨ ꯄꯥꯏꯈꯠꯂꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯔꯨꯕꯗꯨꯗ ꯁꯥꯙꯥꯗꯨ ꯈꯔ ꯀꯤꯔꯞꯅ ꯌꯥꯝꯅ ꯇꯞꯅ ꯁꯦꯈꯔꯗ ꯁꯦꯈꯔ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ, ꯃꯥꯒꯤ ꯑꯎꯟꯄꯣꯠꯀꯤ ꯁꯅꯥꯁꯟ 13 ꯄꯤꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯦ, ꯑꯗꯨꯒꯤꯅꯤ ꯅꯨꯄꯤꯅ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯂꯤꯕꯁꯦ ꯍꯥꯏꯕꯗꯨꯗ ꯁꯦꯈꯔꯁꯨ ꯊꯪꯅꯕ ꯀꯥꯗꯒꯤ ꯂꯨꯄꯥ 10,000 ꯂꯧꯊꯣꯛꯂꯒ ꯄꯤꯔꯦ꯫ ꯁꯤ ꯍꯥꯟꯅ ꯄꯥꯏꯔꯣ, ꯑꯗꯨꯒ ꯃꯨꯔꯇꯤꯁꯦ ꯌꯣꯟꯊꯣꯛꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯀꯃꯤꯁꯟ ꯂꯧꯍꯧꯔꯒ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯁꯥꯙꯥꯗꯤ ꯄꯦꯟꯖꯕꯗꯤ ꯅꯠꯇꯦ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠꯀꯤ ꯄꯩꯁꯥ ꯂꯨꯄꯥ 3,00,000ꯗꯨ ꯈꯨꯗꯛꯇꯗꯤ ꯄꯥꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯁꯦꯈꯔꯅ ꯉꯥꯏꯌꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯉꯥꯏꯕꯗ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯖꯦꯟꯠ ꯁꯤꯟꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯊꯤꯔꯅ ꯕꯤꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯄꯥꯗꯨ ꯏꯉꯛ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯊꯤꯔ ꯂꯥꯛꯄꯗꯨ ꯎꯕꯗ ꯕꯤꯖꯤꯒꯤ ꯀꯀꯥꯅ ꯏꯉꯛ ꯉꯛꯅ ꯀꯊꯤꯔ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ? ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯀꯊꯤꯔ ꯊꯪꯅꯕ ꯕꯦꯗꯀꯤ ꯑꯅꯥꯕ ꯑꯃ ꯍꯧꯒꯠꯀꯦ ꯍꯣꯠꯅꯕꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯃꯄꯥꯅ ꯄꯨꯔꯛꯈꯤꯕ ꯕꯦꯒ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯂꯦ꯫ ꯑꯗꯨꯒ ꯀꯊꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯪꯀꯜ ꯂꯝꯕꯤꯗ ꯕꯤꯖꯤ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯅ ꯑꯪꯀꯜ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯋꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯕꯤꯖꯤꯒꯤ ꯃꯄꯥꯅ ꯅꯪꯕꯨ ꯀꯩꯅꯥ ꯐꯪꯂꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯃꯗꯨꯗ ꯀꯊꯤꯔꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯪꯗꯦ ꯑꯪꯀꯜ, ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯅꯪꯒꯤ ꯀꯩꯅꯥ ꯐꯪꯗꯕꯗꯨꯒꯤ ꯀꯣꯏꯊꯤ ꯊꯤꯕ ꯆꯠꯂꯤꯕꯣꯔꯦ? ꯑꯗꯨ ꯉꯥꯏꯈꯣ, ꯂꯝꯕꯤꯗ ꯅꯪꯅ ꯕꯤꯖꯤ ꯊꯦꯡꯅꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯊꯥ ꯁꯥꯕꯤꯔꯤꯕꯗꯨꯕꯨ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯃꯗꯨꯗ ꯀꯊꯤꯔꯅ ꯑꯪꯀꯜ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯩꯁꯨ ꯁꯣꯏꯈꯤꯕꯅꯤ, ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯪꯀꯜꯒꯤ ꯂꯩꯐꯝ ꯑꯁꯦ ꯕꯤꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯣꯟꯅ ꯂꯥꯛꯄꯅꯤ, ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯕꯤꯖꯤꯒꯤ ꯃꯄꯥꯅ ꯀꯊꯤꯔꯗ ꯉꯥꯏꯈꯣ ꯀꯊꯤꯔ ꯍꯥꯏꯅ ꯈꯝꯂꯛꯄꯗꯨꯗ ꯀꯊꯤꯔꯁꯨ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ꯫ ꯐꯖꯅ ꯍꯥꯏꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯊꯤꯔꯗ ꯍꯥꯏ ꯀꯊꯤꯔ ꯅꯪ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯡꯗ꯭ꯔꯦꯀꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯕꯤꯔꯛꯂꯤ꯫ ꯑꯁꯣꯝꯅ ꯏꯀꯥꯏ ꯊꯣꯛꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯃꯄꯨꯗ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯄꯨꯖꯔꯛꯂꯤꯕ ꯕꯦꯒ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯊꯅꯝꯂꯦ꯫ ꯃꯄꯥꯒꯤ ꯀꯊꯤꯔꯗ ꯊꯤꯅ ꯆꯩꯕꯤꯈꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯊꯤꯔꯕꯨ ꯇꯥꯟꯅꯔꯨꯅꯕ ꯆꯄꯜ ꯄ꯭ꯔꯕꯠ ꯇꯣꯡꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯄꯥꯅ ꯅꯪ ꯀꯗꯥꯏ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯕꯤꯖꯤꯅ ꯈꯔ ꯇꯞꯅ ꯀꯀꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ, ꯄꯩꯁꯥ ꯋꯥꯠꯄꯁꯨ ꯈꯔ ꯍꯪꯂꯨꯒꯦ ꯍꯥꯏꯔꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯕꯤꯖꯤꯒꯤ ꯀꯀꯥ ꯑꯃ ꯆꯦꯟꯅꯥꯏꯗ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯀꯥ ꯑꯁꯤꯒ ꯃꯈꯣꯏꯒ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯣꯛ ꯊꯣꯛꯂꯛꯇꯨꯅ ꯀꯊꯤꯔ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯃꯔꯛꯇ ꯀꯊꯤꯔ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯀꯊꯤꯔ ꯍꯦꯛ ꯎꯕꯗ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯈꯪꯈꯤꯗꯅꯕ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯁꯤꯟꯅꯔꯤ, ꯑꯗꯨꯒ ꯀꯊꯤꯔꯁꯨ ꯕꯤꯖꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯕꯤꯖꯤꯅ ꯂꯥꯛꯂꯤꯕ ꯁꯤꯁꯇꯔ ꯑꯗꯨꯗ ꯏꯃꯔꯖꯦꯟꯁꯤ ꯋꯥꯠꯁꯤꯕꯨ ꯀꯔꯣꯝꯗꯅꯣ ꯍꯥꯏꯅ ꯍꯪꯁꯤꯟꯅꯔꯨꯔꯦ꯫ ꯃꯗꯨꯗ ꯅꯔꯁ ꯑꯗꯨꯅ ꯅꯇꯨꯡꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯃꯅꯤꯡꯗ ꯀꯊꯤꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯊꯤꯔꯅ ꯑꯩ ꯊꯤꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯕꯤꯖꯤꯅ ꯅꯠꯇꯦꯍꯩ, ꯅꯪꯕꯨ ꯀꯔꯤꯒꯤ ꯊꯤꯔꯛꯀꯗꯣꯔꯤꯕꯅꯣ? ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯕꯕꯥꯅ ꯆꯩꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯁꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯣꯏꯗꯅ ꯃꯆꯤꯟꯗꯨꯅ ꯑꯃ ꯉꯥꯡꯖꯔꯕꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕ ꯀꯊꯤꯔꯅ ꯃꯣꯃꯣꯟ ꯇꯧꯔꯒ ꯃꯥꯒꯤ ꯄꯔꯁꯇꯒꯤ ꯂꯨꯄꯥ 15,000 ꯂꯧꯊꯣꯛꯇꯨꯅ ꯃꯁꯤꯅ ꯑꯦꯗꯚꯥꯟꯁ ꯄꯤꯊꯣꯛꯂꯒ ꯕꯕꯥꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯕꯤꯖꯤꯅ ꯑꯩ ꯍꯧꯖꯤꯛ ꯀꯀꯥ ꯍꯣꯏꯗ ꯆꯠꯇꯣꯏꯅꯦ, ꯀꯀꯥꯗꯤ ꯑꯋꯥꯠꯄ ꯄꯩꯁꯥꯒꯤ ꯂꯣꯏꯅ ꯂꯧꯔꯨꯗꯣꯔꯤꯕꯅꯤ, ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯄꯥꯝꯖꯗꯦ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫
ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯕꯤꯖꯤꯅ ꯄꯥꯝꯖꯔꯤꯕꯁꯤ ꯀꯊꯤꯔꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯗꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕ ꯀꯊꯤꯔꯅꯁꯨ ꯕꯤꯖꯤꯅ ꯆꯠꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯒ ꯕꯤꯖꯤꯅ ꯇꯣꯡꯂꯤꯕ ꯕꯁ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯁꯨ ꯇꯣꯡꯈꯠꯇꯨꯅ ꯃꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯃꯥꯡꯗꯗꯤ ꯆꯠꯃꯤꯟꯅꯩ ꯍꯥꯏꯔꯕꯁꯨ ꯃꯕꯥꯅꯤ ꯂꯥꯞꯅ ꯂꯥꯞꯅ ꯐꯝꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯤꯠ ꯑꯃꯇꯪꯗ ꯃꯕꯥꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇ ꯀꯊꯤꯔꯁꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯀꯥꯎꯊꯣꯛꯂꯝꯂꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯁ ꯑꯩꯗꯤ ꯇꯜꯂꯦꯗ, ꯅꯣꯏ ꯕꯕꯥ ꯑꯃꯨꯛ ꯎꯅꯒꯗꯧꯔꯤ, ꯍꯣꯁꯄꯤꯇꯥꯜꯗ ꯕꯦꯒ ꯑꯗꯨ ꯊꯅꯝꯂꯦ ꯍꯥꯏꯔꯨꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯕꯤꯖꯤꯁꯨ ꯈꯔ ꯁꯥꯎꯁꯤꯟꯅꯕ ꯁꯥꯗꯨꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯕꯤꯖꯤꯒꯤ ꯀꯀꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯕꯤꯖꯤ ꯃꯈꯣꯏ ꯀꯀꯥꯒꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯀꯊꯤꯔꯗꯤ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯉꯥꯏꯍꯧꯔꯤ꯫ ꯕꯤꯖꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯀꯥꯗꯨ ꯐꯛꯂꯥꯡꯒꯤ ꯘꯔꯤꯗꯨ ꯕꯦꯇ꯭ꯔꯤ ꯌꯥꯗꯕꯗꯒꯤ ꯕꯦꯇ꯭ꯔꯤ ꯁꯤꯟꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯦꯇ꯭ꯔꯤ ꯁꯤꯜꯂꯒ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯐꯛꯂꯥꯡ ꯘꯔꯤꯗꯨ ꯇꯪꯈꯥꯏ ꯑꯃ ꯀꯥꯏꯔꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯪꯈꯥꯏ ꯑꯗꯨꯒꯤ ꯄꯨꯡꯁꯤꯡ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯏꯁꯤꯜꯂꯒ ꯑꯀꯥꯏꯕ ꯘꯔꯤ ꯑꯗꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯀꯀꯥꯁꯤꯁꯨ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯕꯤꯖꯤ ꯍꯦꯛ ꯌꯧꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯀꯀꯥꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯊꯣꯛꯇꯨꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯕꯤꯖꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡ ꯑꯗꯨ ꯍꯦꯛ ꯄꯟꯕꯗꯨ ꯏꯀꯥꯏꯗꯨꯅ ꯄꯜꯂꯝꯗꯦ꯫ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯕꯤꯖꯤꯁꯨ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯕꯕꯥꯗꯣ ꯃꯈꯣꯡ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯆꯦꯟꯅꯥꯏꯗ ꯂꯥꯌꯦꯡꯒꯤ ꯄꯨꯔꯛꯄꯅꯤ ꯍꯦꯛ ꯍꯥꯏꯔꯨꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯄꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯀꯀꯥꯗꯨꯅ ꯃꯗꯣꯝꯆꯥꯗ ꯅꯪꯕꯨ ꯄꯩꯁꯥꯒ ꯂꯩꯔꯤꯕ꯭ꯔꯅꯦ, ꯂꯨꯄꯥ 100ꯗ ꯄꯤꯔꯛꯎꯅꯦ, ꯑꯩꯕꯨ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯛꯅꯤ꯫ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅ ꯄꯩꯁꯥ ꯍꯪꯒꯦꯅ ꯂꯥꯛꯂꯤꯕꯗꯨ ꯀꯥꯟꯅꯔꯣꯏ, ꯃꯥꯒꯤꯁꯨ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯕꯤꯖꯤꯁꯨ ꯄꯩꯁꯥꯒꯤ ꯃꯇꯥꯡ ꯀꯩꯁꯨ ꯄꯜꯂꯝꯗꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯄꯗ ꯀꯊꯤꯔꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯖꯤ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯅꯪ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ, ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯗꯨꯗ ꯀꯀꯥ ꯍꯣꯏꯗ ꯆꯪꯂꯨꯔꯒ ꯀꯔꯤꯁꯨ ꯄꯤꯖꯗꯅ ꯊꯥꯗꯣꯛꯂꯦ ꯍꯥꯏꯕꯗꯨ ꯏꯀꯥꯏꯕꯗꯒꯤ ꯑꯩꯗꯤ ꯌꯥꯔꯅꯤ, ꯀꯀꯥ ꯍꯣꯏꯗ ꯆꯠꯂꯒꯦ, ꯏꯟꯗꯣꯆꯥꯅ ꯑꯦꯟꯖꯥꯡ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯛ ꯐꯖꯅ ꯄꯤꯖꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯦꯟꯖꯥꯡ ꯃꯃꯤꯡ ꯀꯌꯥ ꯑꯃ ꯄꯜꯂꯤ꯫ ꯕꯤꯖꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯊꯤꯔꯅ ꯃꯣꯃꯣꯟ ꯇꯧꯔꯤ꯫ ꯀꯀꯥ ꯍꯣꯏꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯤꯕ ꯑꯦꯟꯖꯥꯡꯁꯤꯡ ꯑꯗꯨ ꯄꯤꯖꯔꯛꯂꯝꯂꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯑꯦꯟꯖꯥꯡ ꯈꯨꯗꯤꯡꯃꯛꯇꯨ ꯍꯣꯇꯦꯜꯗ ꯆꯪꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯤꯖꯔꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯗꯒꯦ? ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯩꯁꯨ ꯄꯟꯗꯅ ꯃꯁꯥꯅ ꯈꯪꯅ ꯇꯧꯕꯤꯔꯛꯄꯁꯤꯗ ꯍꯦꯟꯅ ꯄꯦꯟꯖꯕ ꯂꯩꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯣꯇꯦꯜꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯀꯊꯤꯔꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯕꯤꯖꯤꯗ ꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯃꯕꯥꯅꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯣꯟ ꯑꯃ ꯎꯠꯇꯨꯅ ꯐꯣꯇꯣꯁꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯊꯤꯔꯗ ꯌꯦꯡꯍꯜꯂꯤ꯫ ꯐꯣꯟ ꯑꯗꯨ ꯀꯊꯤꯔꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯋꯥꯜꯄꯦꯄꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯍꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯃꯛꯇꯤ ꯃꯍꯥꯛꯀꯤ ꯕꯕꯥꯒꯤ ꯍꯥꯏꯕꯗꯤ ꯁꯨꯟꯗꯔꯝꯒꯤ ꯐꯣꯟꯅꯤ꯫ ꯃꯗꯨꯗ ꯀꯊꯤꯔꯅ ꯁꯤꯗꯤ ꯕꯕꯥꯒꯤ ꯐꯣꯟꯅꯤ, ꯀꯗꯥꯏꯗꯒꯤ ꯐꯪꯕꯤꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯨꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯉꯁꯤ ꯑꯌꯨꯛ ꯈꯨꯜꯂꯛꯄꯅꯤ, ꯃꯁꯥꯒꯤ ꯁꯤꯝ ꯌꯥꯎꯔꯛꯇꯕꯗꯨꯗ ꯑꯩꯒꯤ ꯁꯤꯝ ꯍꯥꯞꯆꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯕꯅꯤ, ꯁꯣꯝꯒꯤ ꯐꯣꯟ ꯑꯣꯏꯕꯤꯔꯕꯅꯤꯅ ꯑꯗꯨꯃꯛ ꯄꯥꯏꯕꯤꯍꯧꯔꯣ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯀꯊꯤꯔꯅ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯤꯝ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯈ꯭ꯔꯒ ꯐꯣꯟ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯍꯧꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤꯅ ꯌꯥꯔꯦ ꯌꯥꯔꯦ, ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ, ꯑꯩꯗꯤ ꯈꯨꯜꯂꯛꯄꯗꯨꯗ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕꯅꯤ, ꯃꯄꯨ ꯑꯁꯦꯡꯕꯗ ꯄꯤꯕ ꯉꯝꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯔꯒ ꯄꯩꯁꯥ ꯂꯧ ꯌꯥꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯄꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯐꯣꯟꯗꯨ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯔꯛꯂꯤ꯫ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯃꯄꯥꯒꯤ ꯐꯣꯟ ꯑꯗꯨꯅ ꯆꯦꯟꯅꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯨꯟꯗꯨꯅ ꯂꯩꯔꯝꯕ, ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗꯁꯨ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯉꯥꯏꯍꯥꯛ ꯁꯥꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯊꯤꯔꯗ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯀꯊꯤꯔꯅ ꯕꯕꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯦꯛ ꯍꯪꯂꯨꯔꯦ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯃꯥꯁꯨ ꯀꯞꯊꯣꯔꯛꯇꯨꯅ ꯈꯪꯗꯦ, ꯉꯔꯥꯡꯗꯒꯤ ꯆꯦꯟꯅꯥꯏ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯥꯒꯤ ꯐꯣꯟꯁꯨ ꯅꯣꯠ ꯔꯤꯆꯦꯕꯜ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯂꯤ꯫ ꯀꯊꯤꯔ ꯃꯁꯥꯃꯛꯅ ꯆꯦꯟꯅꯥꯏꯗ ꯂꯩꯔꯒ ꯃꯄꯥꯅ ꯆꯦꯟꯅꯥꯏꯗ ꯂꯥꯛꯈꯤꯕꯗꯨ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯦ꯫ ꯆꯦꯟꯅꯥꯏ ꯆꯠꯈꯤꯕ ꯃꯄꯥꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕꯤꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯝꯕ, ꯐꯣꯟ ꯇꯧꯕꯗꯁꯨ ꯆꯠꯈꯤꯗꯕꯗꯨꯗ ꯀꯊꯤꯔ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯅꯣꯡꯃꯒꯤ ꯃꯃꯥꯡꯗ ꯀꯊꯤꯔꯒꯤ ꯃꯄꯥ ꯁꯨꯟꯗꯔꯝꯅ ꯁꯦꯈꯔꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯃꯨꯔꯇꯤ ꯑꯗꯨ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯆꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯣ ꯄꯣꯊꯥꯔꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯄꯨ ꯆꯥꯛ ꯄꯤꯖꯔꯤ꯫ ꯑꯗꯨꯒ ꯁꯨꯟꯗꯔꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯁꯦꯈꯔꯅ ꯏꯀꯝꯕꯔꯝꯗ ꯄꯥꯎ ꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯟ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯅ ꯏꯀꯝꯕꯔꯝꯗ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗꯁꯨ ꯏꯀꯝꯕꯔꯝꯗ ꯑꯩꯁꯨ ꯍꯦꯛꯇ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯔꯝꯕꯅꯤ, ꯁꯨꯟꯗꯔꯝ ꯌꯧꯔꯛꯂꯕ꯭ꯔꯥ, ꯃꯨꯔꯇꯤꯗꯨ ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯁꯦꯈꯔꯅ ꯃꯈꯣꯟ ꯈꯔ ꯇꯞꯊꯗꯨꯅ ꯑꯗꯨꯒꯤꯅꯤꯅꯦ ꯕꯣꯁ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯦ, ꯁꯨꯟꯗꯔꯝꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯆꯦꯟꯅꯥꯏ ꯌꯧꯕꯗꯤ ꯑꯌꯨꯛꯇ ꯑꯗꯨꯃꯛ ꯌꯧꯐꯝ ꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯄꯨꯡ 9:10 ꯇꯥꯁꯜꯂꯒ ꯐꯥꯎꯕ ꯁꯨꯟꯗꯔꯝ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯏꯀꯝꯕꯔꯝ ꯃꯊꯥ ꯈꯔا ꯁꯥꯔꯤ꯫ ꯃꯗꯨꯗ ꯁꯦꯈꯔꯅ ꯌꯥꯝꯅ ꯐꯕ ꯁꯥꯗꯨꯅ ꯕꯣꯁ ꯑꯩ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯉꯥꯏꯔꯒꯦ, ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯥꯎ ꯄꯤꯔꯛꯀꯦ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯃꯠꯇ ꯁꯣꯏꯈꯤꯗꯕ ꯁꯨꯟꯗꯔꯝ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯁꯦꯈꯔꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯍꯥꯛꯅ ꯁꯨꯟꯗꯔꯝꯗ ꯐꯣꯟ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯟꯗꯔꯝꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯁꯦꯈꯔꯅ ꯄꯥꯏꯔꯝꯕꯗꯒꯤ ꯏꯀꯝꯕꯔꯝꯅ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯁꯦꯈꯔꯗ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯁꯦꯈꯔꯅ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯚ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯐꯛꯇꯣꯛꯂꯒ ꯁꯤꯝ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯊꯨꯗꯦꯛꯇꯨꯅ ꯂꯪꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯐꯣꯟ ꯑꯗꯨꯅ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫
asumna dustbin khoma nupa aduna dustbin khoma lakpa matamda phone adu phangwadagi magi nupina phone adu pairakpani aduga phone adu wallpaper aduna Sundarangi machanupa kathirgi photo yaurambadagi kathirbu ubada nupi aduna phone adu mapu asengmani khaladuna phone adu sinajaraklibani aduga ikamramgi plangi matunginadi Sundaramda murti edu puduna tharakpa aduga sekarna murti edu yontokla matung magi pribam tokpa commission piramlaga paisa aduna Sundaramda puduna amuk ikamrangi manakta lakpani adubu isam jamjaba ahal loiriba Sundaramna sekargi manak hek yorokpaga sekarna magi phone lona lawsilaga sim chudektuna mangankiba phone langtokiba sina haibadi sekargi aromnu plan amadi leire haibani aduga Sundaramdana kari tokeba aduga bag adudana kari yauriba haibadi movie sigi aroiba saruktagi mayam punna khangminasi asumna sekarna ikamramda phone tawru matung imungda mung changsinlaktuna Sundaramda onchinduna ikamramna nangonda phone tawuda phone chuchup lei haira ine madu hek tawada Sundaramju chak charamadu toktokuna phone adu thigi hawgat ki tawani adu sekarna mahakku khamna chak charingai da hawgat pigena chak tu phasana hana chatopiko phone adu ai thirake haiduna yamna phaba saduna aladubo adumong phamalaga mangna atopa ka adu changthinduna phone thiba sasindarame phone dudi phamungdasu leitene chapkidasu leite balumdasu leitene natraga sadhana paihoraba jalo natraga auto da kahoraba jalane asumna sungsi chu chiduna thiba sasinadar haiba singdu Sundaramsu aduma gyan tare sekarna mongonda launam tawrabra haiduna mahaktu chingnabadi hawrabani adubu karamnadi hairugani masigi matung movie si presence da mu halaktuna kathena ikamramda thabak suba yawa mamanabadda mapa madrasa chatkibra haina hangluba matamdadi mamanabadasu ingangang o madrasa tharidadi babawere ikamramna murtima Chennai da tharaga yulaluni haibududi nakoi babada ponmo oinamba tarene hairani maduda kathina kanagi dru mahanga chatkibudo haina hangbududa mamanabadasu aisu kupna khangbudinate Chennai dagi sekar ka nupa amana phone he torapani magi de chatpa oirangani hairani Hojukta maka harau leminaram leba kathidu mongonda phone ama hek lakibudagi ipam pakana mathayamna sawana lebudu ubada busy sumathai nungaibadi nate aduga tanja simaktuda kathida ahal amana phone tawsilalaga machanupi lohongbada sinnanaba paisa yawkiwani bag adu mongonda pibiu nang kadaida lebagi haina hanglakli manuda kathisu midu senglabara haiba khangnaba bag ki machudu karino aduga mahang lakpu matamda kari fijol thelakhibi haibana chingba hangbaduda ahaladusu chumna loinemak hai tasengnamakidi bag adugi mapu thiba phangnaba kathina bag adugi photo Facebook da upload tawraga mapuduna mongonda phone tawiro haiduna phone number hablubadagi bag adu lakluriba sinthanaina ahaldu neklaga phone adu tahollakibani asumna phone da wari sana mamai leiturakpa matamdadi mangondagi panglap laptana telephone booth amadagi sinthanaina nakanda leplaga ahaladuda sinthanaina incident nanghanbadu kathina urakpadagi sinthanaibu kathina amuk tanabu harokle chen beaba childro matung chenpham lerektabudagi kathigi mangda sinthanai leptuna lerami amaduda manakta kathira sum changselakpududa sinthanaina dab tawduna boss nang ai masak khangdum maline madu hek tarubuda kathina khubangna haijinduna thajallaga hek nongal madagi nang nengonda yetliba natra somdana baba mangkibai mathana matha sabane haiduna pujalure aduga tanjasida busy su sor thabet hona chelaktuna mabani mana yausilapda natana hotel adugi mapu adusu mabani mana ka chedru lagli tasengmugidi busy kathina chenkibadda pakhatuna tanarakuni aduga hotel mapu aduna busy na chagi thakiba singadugi paisa piramduna chenkigadore khanna tanaraglibani maduda kathina maki purse tagi paisa lautholaga hotel mapu aduda piraba matung mabani chatkige hek tawbaduda sinthanaina boss pharasu patrasu ai mafam asigidi gundauna lejaribani nangna mayam mangda khubana hek thaba haibase raya patagi mayamna khangnaragaludi aigi ijat pungnon loiri hairli roya pata haiba jagadu hek palakpada kathisu ngaiko nang mi ama thiba ngungudra hanglakli masigi maramdi kathina mamanamda phone tawduna hanglabu matamda Chennai gi roya pata haiba jagadudagi sekar ka nupa amana he phone toroki aduna magi mapana chalibudu roya pata gi sekar gi manakta oirangani hairakibani masigi matungdagi di sinthana amsung kathir punna bike amanda tongminaduna sekar thiba thorokli aduga makoina thorokliba bike asi sinthanaina huralakpa number plate fawba yawdo bike ni aduna police rengodaba jaga sing hek yorokpada maningda phamliba kathirna number plate tu makuna pairaga thangatuna thawibani lambi chana sinthanaina kathira nanga thigadru sekaji karambuna haina hangboduda kathidi khangdi haidun khumlakle madu ektabada sinthanaina gaidu sat khamlaga kumu nangi natawduda nungaitaduna nangi mating pangbi hairaga sekar masaksu khangdana karamna thigadoribano swaida sekar ngaktani asengmo sekar du khangdana karambala changa thirugadoribana haina sawrakli maru tabada kathirna bai aisu khangde upai leite
ꯕꯕꯥꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯃꯥꯡꯗ ꯆꯦꯟꯅꯥꯏꯗ ꯃꯨꯔꯇꯤ ꯈꯔ ꯁ꯭ꯃꯒꯜ ꯇꯧꯔꯨꯒꯅꯤ ꯂꯣꯟꯅ ꯌꯣꯜꯂꯨꯒꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯁꯦꯈꯔ ꯑꯃꯒꯤ ꯃꯌꯨꯝꯗꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯀꯔꯝꯕ ꯁꯦꯈꯔꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯟꯊꯅꯥꯏꯅ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯜꯂꯒ ꯑꯩꯅꯗꯤ ꯅꯪꯁꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯂꯥꯟꯖꯗꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯅꯄꯥꯗꯨ ꯁ꯭ꯃꯒꯂꯔ ꯑꯣꯏꯔꯝꯂꯕ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯀꯊꯤꯔꯅ ꯆꯤꯟꯊꯅꯥꯏꯒꯤ ꯃꯃꯥꯏꯗ ꯈꯨꯃꯥꯡꯅ ꯑꯃꯨꯛꯀꯁꯨ ꯊꯥꯈ꯭ꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯆꯤꯟꯊꯅꯥꯏ ꯋꯥ ꯑꯃꯇ ꯉꯥꯡꯉꯝꯗꯅ ꯀꯊꯤꯔꯅ ꯄꯥꯏꯔꯤꯕ ꯅꯝꯕꯔ ꯄ꯭ꯂꯦꯠꯇꯨ ꯇꯥꯞ ꯂꯧꯔꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯀꯊꯤꯔꯅ ꯚꯥꯏ ꯑꯩ ꯕꯕꯥꯗ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯄꯩꯁꯥ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯀꯌꯥꯅꯣ ꯑꯩ ꯄꯤꯒꯦ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯆꯤꯟꯊꯅꯥꯏꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯂꯒ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯄꯩꯁꯥ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯆꯔꯝꯕ ꯅꯪꯅ ꯄꯥꯏꯈꯤꯕ ꯕꯦꯒ ꯑꯗꯨꯅꯤ ꯅꯄꯥꯗꯨ ꯊꯤꯅꯤꯡꯉꯕꯗꯤ ꯑꯩꯉꯣꯟꯗ ꯕꯦꯒ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯀꯊꯤꯔꯁꯨ ꯌꯥꯅꯤꯡꯅ ꯌꯥꯕ ꯇꯥꯔꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯀꯊꯤꯔꯅ ꯕꯦꯒ ꯑꯗꯨ ꯄꯩꯁꯥ ꯌꯥꯎꯕꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯅꯕꯅꯤ ꯑꯗꯨꯅ ꯕꯦꯒ ꯑꯗꯨ ꯑꯍꯜ ꯑꯗꯨꯗ ꯄꯤꯕ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯊꯤꯅꯅꯕ ꯃꯄꯥ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯕꯦꯒ ꯑꯗꯨ ꯆꯤꯟꯊꯅꯥꯏꯗ ꯐꯪꯕꯒ ꯄꯤꯕ ꯇꯥꯔꯤ ꯑꯗꯨꯅ ꯚꯤꯖꯤꯗ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯑꯩꯅ ꯀꯥꯎꯊꯣꯛꯂꯝꯕ ꯕꯦꯒ ꯑꯗꯨ ꯐꯖꯅ ꯂꯧꯁꯤꯜꯂꯒ ꯊꯜꯂꯝꯃꯨ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯕꯥꯅꯤ ꯄꯨꯟꯅ ꯕꯥꯏꯛ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯔꯦ ꯀꯊꯤꯔꯅ ꯃꯄꯥ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯆꯤꯟꯊꯅꯥꯏꯅ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯑꯗꯨꯒ ꯕꯦꯒ ꯑꯗꯨꯕꯨꯅ ꯆꯤꯟꯊꯅꯥꯏꯗ ꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯕ ꯃꯇꯨꯡ ꯃꯕꯥꯅꯤ ꯃꯄꯥ ꯊꯤꯕ ꯊꯣꯛꯃꯤꯟꯅꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯣꯀꯦꯜ ꯒꯨꯟꯗꯥ ꯁꯦꯈꯔ ꯀꯧꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯀꯊꯤꯔꯒꯤ ꯃꯄꯥ ꯁꯨꯟꯗꯔꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯆꯪꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯨꯟꯗꯔꯝꯗꯤ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯊꯤꯔꯨꯔꯤꯕ ꯁꯦꯈꯔ ꯑꯣꯟꯅꯔꯦ ꯑꯗꯨꯒ ꯀꯊꯤꯔꯅ ꯐꯦꯁꯕꯨꯛꯇ ꯍꯥꯞꯂꯨꯔꯤꯕ ꯄꯣꯁ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯕꯦꯒ ꯑꯗꯨꯒꯤ ꯃꯄꯨꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯀꯌꯥ ꯃꯊꯪ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯆꯤꯟꯊꯅꯥꯏꯅ ꯐꯦꯁꯕꯨꯛꯀꯤ ꯄꯣꯁ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯈꯣ ꯕꯦꯒ ꯑꯗꯨ ꯅꯪ ꯑꯩꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯦꯁꯕꯨꯛꯇ ꯕꯦꯒ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯊꯣꯛꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯁꯧꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯕꯤꯖꯤꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡ ꯀꯊꯤꯔꯅ ꯄꯨꯔꯛꯂꯝꯕ ꯕꯦꯒ ꯑꯗꯨ ꯀꯣꯜꯂꯒ ꯕꯦꯒ ꯑꯗꯨꯒꯤ ꯆꯦꯟ ꯑꯗꯨ ꯅꯥꯀꯟ ꯆꯤꯡꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯃꯄꯥꯅ ꯅꯪꯒꯤ ꯀꯀꯥ ꯎꯅꯔꯛꯂꯕ꯭ꯔꯥ ꯄꯩꯁꯥꯅ ꯀꯔꯤ ꯍꯥꯏꯅꯔꯛꯂꯋꯦ ꯍꯥꯏꯅ ꯍꯪꯕꯗꯨ ꯐꯥꯎꯕ ꯇꯥꯗꯕꯤꯗ ꯃꯣꯟꯗ꯭ꯔꯪꯗ ꯀꯊꯤꯔꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯕꯗꯨꯗ ꯃꯄꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯒꯤ ꯕꯤꯖꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯑꯗꯨꯒ ꯀꯀꯥꯗꯨ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯑꯗꯨꯒ ꯃꯄꯥꯅ ꯕꯦꯒ ꯑꯗꯨ ꯃꯍꯥꯄꯥꯄꯤ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎꯕ ꯕꯦꯒ ꯑꯗꯨ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯄꯥꯅ ꯊꯣꯛꯑꯒ ꯂꯪꯊꯣꯛꯎꯁꯨ ꯍꯥꯏꯔꯤ ꯃꯗꯨꯗ ꯕꯤꯖꯤꯅ ꯕꯕꯥ ꯕꯦꯒ ꯑꯁꯤ ꯁꯣ ꯂꯣꯜꯂꯤꯕꯁꯤ ꯎꯗ꯭ꯔꯥ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯩ ꯆꯦ ꯆꯥꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯁꯥ ꯂꯥꯛꯂꯒ ꯑꯗꯨꯃꯛ ꯂꯧꯖꯈꯤꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯄꯥꯅ ꯆꯩꯍꯜꯂꯗꯨꯅ ꯀꯔꯤ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯄꯩꯁꯥ ꯃꯥꯅ ꯁꯤꯗ ꯍꯥꯞꯂꯒ ꯊꯅꯝꯒꯗꯣꯏꯕ꯭ꯔꯣ ꯌꯥꯝꯅ ꯊꯨꯅ ꯂꯪꯊꯣꯛꯎꯆꯣ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯖꯤꯁꯨ ꯈꯣꯟ ꯈꯔ ꯀꯜꯂꯕ ꯕꯕꯥ ꯁꯨꯝ ꯂꯩꯖꯔꯁꯅꯨ ꯑꯩ ꯑꯗꯨꯝ ꯁꯦꯟꯅꯔꯒꯦ ꯍꯥꯏꯔꯛꯂꯤ ꯃꯆꯥꯅꯨꯄꯤ ꯃꯇꯧꯗꯨꯗ ꯃꯄꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯃꯨꯚꯤ ꯑꯁꯤꯅ ꯐ꯭ꯂꯥꯁꯕꯦꯛꯇ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯁꯦꯈꯔꯅ ꯃꯍꯥꯛꯀꯤ ꯃꯤ ꯁꯗꯥ ꯊꯥꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯂꯧꯕ ꯆꯠꯍꯟꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯌꯥꯅꯈꯤꯕ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯃꯜ ꯂꯨꯄꯥ ꯀꯔꯣꯔ 5ꯗꯨꯒꯤ ꯃꯍꯨꯠꯇ ꯂꯨꯄꯥ ꯀꯔꯣꯔ 2 ꯈꯛꯇꯪ ꯍꯥꯟꯅ ꯄꯤꯔꯛꯂꯤ मरुदा सेकरना करीनो करोड़ मंगा हाइनरगा करोड़ अनि खक्तंग हाना पीदिबो हाइना हाइरुबदुदा हौजिक फाव मूर्ति दो अइंगोंदा यरपो नत्रिने मूर्ति दो हाना थारो सेंगी सेंगे चुम्मी चुम्मी येंगला मतों हवापा करोड़ अहुम नु पीरक्के हाइरगली अदुना सेक्रेसु उपाय लेतदुना नोम गाइब तारी मूर्ति दो हाना पीरु मतों पैसा दो अमुक लौब ताबने मसी मतोंदना मूर्ति दो लेगदुरिबा सेट अदुना माकी मियोय अमगा सदागा पुना लुपा करोड़ अनि दु थिललनबा थारगले अदुगा लंबीदा सदाना माकी इमुंगदा अमुक तंगुंगे पैसा खरा पीरमगे हाइदुना मयुमदा चंगलगा सेखरना पिरकपा लुपा लिसिंग 10 दु पीबा चंगलुबने अदु माकी मचानुपे अमसुंग नुपीना पैसा सुना पुरक्ते लोहंबगे अवनपगे पैसा सुदे हाइदुना इसौ कन्ना लांगसिलकपदगी अदुमक थोरक्तुना लागले सेखरगे मयुम यौरलगा सेखरना पिसादु सुंदरमगी मूर्ति हावलको बेग अदु लोइना हापचलगा सुंदरमना सिन्नरि अदुगा यामना फबा सादुना ददा लुपा करोड़ मंगा पीगदबनी अदु करोड़ अनि खक्तंग हाना एडवांस पिरगली मूर्ति अदु चेंगी सिंगदी हाना येंगुगी अदुगा अवाप करोड़ अहुम दो हापके हाइरि अदुना पिरको पैसा से हाना पाइबिरो अदुगा इकमरमदसु फोन तौदुना पाव हाइबिखो हाइरि अदुगा खंगनिंग निसिंग अब सादना इहे काविने ददागी फोन दी याद्रबदाइने अइना अहनबा एंड्रॉइड फोन फजब म लेरगे अदु ददा पैसा दु सुम पाइबिरगेरा अइना तुम थमजलुरा हाइरकपदुदा सुंदरमसु करिसु चिंगनदना पुलप अदुम पाइबिरो हयेंग सुरगा लौगे हाइबदगी सेखरना बैग अदु माके हेक ममांगदा लेबा अलमीरा दो हांगतोक्तुना सुंदरंगी ममांगमकदा बैग अदु हापचिल्ली अदुगा सदादना मसानुपी लुहोंबगी पैसा पियु हाइरुबदा अइबु थाजो कैदौगे नोम खतंग गाइरबने पैसा दु सुना पिरगलगा अखोई कमीशन लौरगा नंगी पैसा दु सुना लौरो हौजिकति मोई पार्टी से अमुता थिंदोरु सो हाइदुना मूर्ति लौगदरिबा सेट अदुगी पार्टी दु थिंदोपा चलनग्रे मसी मतुंगना वारी असि प्रेजेंट सिंदा मुग लागतुना बिजिना हॉस्पिटल दा लेइंगाइदा कथिरगी मवानबा म लागतुना माग हॉस्पिटल गी केस काउंटर दा ले कथिरना पैसा पिरु सो हाइबदगी लागपनि हाइना फोन तौसिलपदगी बिजिना थोलो मतम ममानबा अदुना मंगोंदा लुपा लिसिंग याकై पिरमी तसेनमकदी पैसा असि ममानबा अदुदगी कथिरना पुरगा मंगोंदा बिजिदा थिलन बियु हाइदुना थिलललगिबनी
ꯑꯗꯨꯒ ꯕꯤꯖꯤꯒꯤ ꯃꯄꯥꯗꯤ ꯀꯊꯤꯔꯅ ꯃꯉꯣꯟꯗ ꯐꯨꯈꯤꯕꯗꯨꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯅ ꯕꯦꯒ ꯑꯗꯨ ꯎꯔꯤꯕ ꯃꯈꯩ ꯈꯣꯏꯗꯧ ꯄꯨꯡꯁꯥꯎꯗ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯕꯤꯖꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯕꯦꯒ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯣꯔꯤꯗꯣꯔꯗꯒꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯕ ꯗꯁꯕꯤꯟ ꯑꯗꯨ ꯇꯥꯟꯅ ꯂꯪꯊꯣꯔꯛꯄꯗ ꯕꯦꯒ ꯑꯗꯨ ꯗꯁꯕꯤꯟꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯤꯕ ꯕꯦꯒ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟꯗ ꯂꯨꯄꯥ ꯀꯔꯣꯔ 2 ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯎꯈ꯭ꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯍꯧꯖꯤꯛ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯊꯤꯔ ꯑꯃꯁꯨꯡ ꯁꯤꯟꯊꯥꯅꯥꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯉꯩꯗ ꯀꯊꯤꯔꯗ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯈꯤ ꯒꯥꯔꯤ ꯊꯧꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯇꯥꯏꯗ ꯊꯧꯖꯤꯜꯂꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯐꯦꯁꯕꯨꯛꯇ ꯍꯥꯞꯂꯨꯕ ꯑꯦꯗ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯕꯦꯒ ꯑꯗꯨꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯗꯨꯗ ꯀꯊꯤꯔꯅ ꯍꯥꯟꯅꯒꯨꯝꯅ ꯕꯦꯒ ꯃꯥꯡꯕ ꯃꯇꯝꯗ ꯁꯣꯝꯅ ꯀꯔꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯔꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯑꯗꯨꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯤ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯕꯦꯒ ꯃꯄꯨꯗꯨꯅ ꯁꯦꯠꯈꯤꯕ ꯌꯨꯅꯤꯐꯣꯔꯝꯒ ꯃꯥꯟꯅꯗꯕꯗꯨꯗ ꯌꯥꯔꯅꯤ ꯊꯝꯕꯤꯔꯣ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯒꯦ ꯇꯧꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯐꯣꯟꯗ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯐꯤꯖꯣꯜ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯅꯄꯥꯅ ꯁꯦꯠꯄ ꯐꯤꯖꯣꯜ ꯑꯗꯨꯅꯤ ꯅꯄꯥꯗ ꯃꯨꯔꯇꯤ ꯑꯃ ꯁ꯭ꯃꯒꯜ ꯇꯧꯔꯨꯁꯣ ꯍꯥꯏꯅ ꯊꯥꯈ꯭ꯔꯒ ꯅꯄꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯕꯦꯒ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯊꯣꯛꯄ ꯍꯩ ꯕꯦꯒ ꯑꯗꯨꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯂꯨꯄꯥ ꯀꯔꯣꯔ 5 ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯕꯦꯒ ꯑꯗꯨ ꯄꯨꯔꯛꯇꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯂꯤ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯁꯤ ꯃꯇꯨꯡ ꯃꯨꯚꯤ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯏꯀꯝꯕꯔꯝꯅ ꯁꯦꯈꯔꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯟꯗꯔꯝ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯅꯤ ꯃꯗꯨꯗ ꯁꯦꯈꯔꯅ ꯕꯣꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯟꯗꯔꯝ ꯂꯥꯛꯇ꯭ꯔꯤꯅꯦ ꯉꯔꯥꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯅꯣꯡꯃ ꯍꯦꯜꯂ ꯐꯥꯎꯕ ꯂꯥꯛꯇꯦ ꯃꯨꯔꯇꯤ ꯑꯗꯨ ꯄꯩꯁꯥ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯈꯔ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃ ꯊꯥꯕꯤꯔꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯨꯗ ꯏꯀꯝꯕꯔꯝꯅ ꯃꯗꯨꯅꯤꯅꯦ ꯑꯩꯅ ꯁꯣꯏꯔꯤꯕꯁꯦ ꯑꯩꯅ ꯁꯨꯟꯗꯔꯝ ꯊꯥꯖꯔꯨꯕꯅꯦ ꯑꯗꯣ ꯍꯅꯨꯔꯕ ꯃꯥꯅ ꯀꯌꯥꯝ ꯌꯥꯝꯅ ꯆꯦꯟꯅꯤ ꯍꯥꯏꯕꯒꯤ ꯅꯪ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯔꯨꯔꯕꯅꯣ ꯑꯩꯅ ꯊꯣꯛꯄ ꯊꯤꯔꯒꯦ ꯍꯥꯏꯔꯛꯂꯤ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯏꯀꯝꯕꯔꯝ ꯃꯁꯥꯃꯛ ꯆꯦꯟꯅꯥꯏꯗ ꯁꯨꯟꯗꯔꯝ ꯊꯤꯕ ꯂꯥꯛꯂꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯍꯦꯛ ꯈꯪꯕꯗꯒꯤ ꯁꯦꯈꯔ ꯃꯌꯨꯝꯗ ꯄ꯭ꯔꯕꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯪꯕꯨ ꯅꯄꯥꯝ ꯆꯠꯀꯦ ꯍꯥꯏꯕꯗꯥꯏꯅꯦ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯆꯠꯂꯨꯔꯣꯅꯦ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯀꯣ ꯃꯤꯅ ꯆꯠꯀꯦ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯌꯥꯗ꯭ꯔꯒ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯂꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯦꯈꯔꯒꯤ ꯅꯨꯄꯤꯅ ꯃꯄꯥꯝ ꯆꯠꯀꯦ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯁꯦꯈꯔꯅ ꯃꯄꯥꯝ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯕꯗꯒꯤ ꯆꯠꯇꯕ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯈꯔꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯂꯨꯔꯣ ꯅꯣꯡꯃꯇ ꯅꯠꯇꯦ ꯍꯞꯇꯥ ꯑꯃ ꯊꯥ ꯑꯃ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯝꯗ ꯊꯤꯟꯗꯣꯛꯄꯤꯔꯨꯅꯕ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯕ ꯌꯥꯗꯕ ꯁꯦꯈꯔꯒꯤ ꯄ꯭ꯂꯥꯟ ꯑꯅꯧꯕ ꯑꯃ ꯍꯣꯡꯂꯦ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯈꯔꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕꯒꯤ ꯁ꯭ꯇꯝ ꯑꯃꯁꯨꯡ ꯕꯦꯠꯇꯨ ꯀꯥꯗꯨꯗ ꯄꯨꯂꯞ ꯄꯨꯁꯜꯂꯒ ꯁꯨꯟꯗꯔꯝꯕꯨ ꯐꯝꯍꯜꯂꯒ ꯗꯗꯥ ꯅꯪꯕꯨ ꯏꯀꯝꯕꯔꯝꯒ ꯄꯨꯟꯕ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯁꯨꯟꯗꯔꯝꯅ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ ꯑꯗꯨꯒ ꯁꯨꯟꯗꯔꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯀꯝꯕꯔꯝꯁꯤ ꯃꯤ ꯑꯇꯣꯞꯄꯗꯗꯤ ꯐꯠꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯔꯨꯞꯅꯤ ꯍꯥꯏꯔꯛꯂꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯁꯨ ꯂꯤꯔꯛꯂꯤ ꯁꯨꯟꯗꯔꯝ ꯃꯁꯥꯃꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯦꯟꯇꯦꯜꯂꯤ ꯔꯤꯇꯥꯔꯗꯦꯠ ꯑꯣꯏꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ ꯃꯥꯒꯤ ꯃꯄꯥꯅ ꯉꯥꯎꯁꯤꯟꯅꯕ ꯍꯦꯟꯃꯟꯕꯒꯤ ꯃꯥꯕꯨ ꯐꯖꯅ ꯂꯥꯌꯦꯡꯕꯤꯔꯛꯇꯕꯅ ꯐꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯄꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯃꯄꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯄꯥꯝꯅꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯈꯟꯅꯕ ꯊꯣꯛꯂꯤ ꯑꯁꯨꯝꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯌꯦꯟꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯆꯪꯅ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯃꯄꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯟꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯁꯔꯨꯛ ꯀꯔꯤꯁꯨ ꯊꯨꯡꯕꯤꯔꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯂꯩꯃꯤꯟꯅꯁꯤ ꯁꯦꯟꯅꯕꯤꯒꯦ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯇꯟꯖꯥꯗꯨꯗ ꯃꯍꯥꯛꯄꯨ ꯁꯦꯟꯅꯖꯔꯒꯦ ꯃꯥꯒ ꯂꯩꯃꯤꯟꯅꯖꯔꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯟꯗꯔꯝ ꯍꯨꯔꯥꯟꯕ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯀꯝꯕꯔꯝꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯝꯕꯔꯝꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯤꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯀꯝꯕꯔꯝ ꯑꯁꯤ ꯂꯥꯏꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯁꯨꯟꯗꯔꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯆꯦꯟꯅꯥꯏꯗ ꯂꯩꯕꯗꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯅꯪꯅ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯗꯣꯛꯆꯔꯣꯏ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯎꯅꯖꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯦꯈꯔꯅ ꯏꯀꯝꯕꯔꯝꯗꯣ ꯆꯦꯟꯅꯥꯏꯗ ꯂꯥꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯝ ꯐꯪꯂꯔꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯔꯒ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕꯒꯤ ꯕꯦꯠ ꯑꯗꯨꯅ ꯁꯨꯟꯗꯔꯝꯒꯤ ꯃꯀꯣꯛꯇ ꯊꯣꯝꯒꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯀꯝꯕꯔꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯁꯦꯈꯔꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯁꯦꯈꯔꯅ ꯏꯀꯝꯕꯔꯝꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯥꯗꯨꯅ ꯕꯣꯁꯅ ꯁꯨꯟꯗꯔꯝ ꯊꯤꯔꯛꯀꯦ ꯍꯥꯏꯕꯗꯨꯕꯨ ꯊꯤꯕ ꯐꯪꯕꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯏꯀꯝꯕꯔꯝꯅ ꯁꯨꯟꯗꯔꯝꯗ ꯃꯨꯔꯇꯤ ꯄꯨꯔꯒ ꯆꯦꯟꯅꯥꯏ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯆꯦꯟꯅꯥꯏ ꯌꯧꯗꯦ ꯍꯥꯏꯕꯅꯤꯅ ꯅꯪꯅ ꯈꯪꯕ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡ ꯀꯗꯥꯏꯅꯣ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯁꯦꯈꯔꯅ ꯃꯨꯔꯇꯤꯗꯨ ꯃꯥꯅ ꯂꯣꯟꯅ ꯌꯣꯟꯊꯣꯛꯀꯦ ꯈꯜꯂꯕꯗꯤ ꯁꯣꯀꯦꯠꯇ ꯆꯠꯂꯝꯕ ꯌꯥꯏ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯏꯀꯝꯕꯔꯝꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯃ ꯁꯣꯀꯦꯠ ꯇꯥꯟꯅ ꯆꯠꯂꯣ ꯁꯨꯟꯗꯔꯝ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯆꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯀꯝꯕꯔꯝꯅ ꯑꯇꯩꯗꯤ ꯀꯗꯥꯏꯗ ꯂꯣꯜꯂꯝꯕ ꯌꯥꯏ ꯅꯪꯅ ꯑꯈꯪꯕ ꯍꯥꯏꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯁꯦꯈꯔꯁꯨ ꯃꯊꯥ ꯈꯔ ꯁꯥꯔꯞꯅ ꯕꯣꯁ ꯑꯩꯅ ꯑꯈꯪꯕꯗꯤ ꯍꯥꯏꯔꯕꯅꯤ ꯑꯇꯩ ꯀꯗꯥꯏꯗ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯁꯦꯈꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯚꯔꯥꯒꯤ ꯌꯨꯝꯁꯨ ꯌꯥꯝꯅ ꯄꯤꯛꯏ
ꯑꯗꯨꯅ ꯑꯅꯛꯄꯗ ꯍꯣꯇꯦꯜ ꯑꯐꯕ ꯑꯃ ꯑꯩ ꯕꯨꯛ ꯇꯧꯔꯨꯒꯦ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯕꯗꯨꯗ ꯏꯀꯝꯔꯣꯟꯅ ꯌꯥꯏꯀꯣ ꯐꯝꯒꯣ ꯅꯌꯨꯝꯗ ꯂꯥꯛꯄ ꯒꯦꯁꯄꯨ ꯍꯣꯇꯦꯜꯗ ꯀꯔꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯗ ꯁꯦꯀꯔꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯄꯥꯝ ꯆꯠꯊꯣꯛꯀꯦ ꯆꯥꯛ ꯊꯣꯡꯕꯤꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯝꯔꯣꯟꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯒꯤ ꯃꯊꯥ ꯆꯥꯒꯅꯣ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯐꯝꯃꯨ ꯍꯥꯏꯔꯛꯂꯤ ꯍꯥꯏꯕꯗꯤ ꯁꯨꯟꯗꯔꯝ ꯄꯨꯊꯣꯔꯛꯇꯤꯕ ꯃꯈꯩ ꯁꯦꯀꯔ ꯂꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩꯗ ꯏꯀꯝꯔꯣꯟꯒꯤ ꯄꯥꯔꯇꯤꯗꯨꯅ ꯐꯦꯁꯕꯨꯛꯇ ꯁꯨꯟꯗꯔꯝꯒꯤ ꯃꯆꯥꯅꯨꯄꯥ ꯀꯊꯤꯔꯅ ꯃꯄꯥꯅ ꯄꯨꯈꯤꯕ ꯕꯦꯒ ꯑꯗꯨꯃꯛ ꯈꯨꯜꯂꯦ ꯑꯗꯨꯒ ꯃꯄꯨꯅ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯤꯔꯒ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯦꯁꯕꯨꯛꯇ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯛꯄꯗꯨ ꯎꯔꯨꯔꯦ ꯃꯗꯨ ꯏꯀꯝꯔꯝꯗ ꯌꯦꯡꯍꯜꯂꯕꯅꯤ ꯑꯗꯨꯕꯨ ꯏꯀꯝꯔꯝꯗꯤ ꯑꯍꯜ ꯈꯔ ꯑꯣꯏꯕꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯦꯁꯕꯨꯛꯀꯤ ꯑꯥꯏꯗꯤꯌꯥ ꯂꯩꯇꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯖꯔꯤꯕ ꯁꯨꯟꯗꯔꯝ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯗ ꯄ꯭ꯂꯦ ꯇꯧꯕꯅꯤ ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯃꯨꯔꯇꯤ ꯑꯗꯨ ꯂꯣꯟꯅ ꯌꯣꯟꯊꯣꯛꯀꯦ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯝꯔꯝꯅ ꯃꯕꯥꯅꯤꯅ ꯃꯨꯔꯇꯤ ꯑꯗꯨ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯉꯣꯟꯗ ꯕꯦꯒ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯦꯁꯕꯨꯛꯇ ꯀꯔꯤꯒꯤ ꯍꯥꯞꯂꯛꯀꯗꯧꯔꯤꯕꯅꯣ ꯅꯨꯄꯥ ꯃꯆꯥꯗꯨ ꯈꯨꯗꯛꯇ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯨ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯕꯦꯒ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯊꯤꯔꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯨ ꯏꯀꯝꯔꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯁꯨꯝꯅ ꯀꯊꯤꯔꯗꯨ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯝꯔꯝꯅ ꯂꯥꯛꯍꯜꯂꯣ ꯃꯍꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯀꯊꯤꯔꯗ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯑꯗꯨ ꯂꯩꯕꯥꯛꯇ ꯇꯥꯈꯤꯕ ꯈꯪꯍꯧꯗꯅ ꯈꯨꯗꯛꯇ ꯑꯝꯕꯤꯀꯥ ꯍꯣꯁꯄꯤꯇꯥꯜꯗ ꯕꯦꯒ ꯑꯗꯨ ꯂꯧꯔꯨꯅꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯅꯥꯏꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯍꯟꯕꯅꯤ ꯑꯗꯨꯕꯨ ꯁꯤꯟꯊꯅꯥꯏꯅ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯇꯥꯍꯧꯔꯦ ꯅꯝꯕꯔ ꯄ꯭ꯂꯦꯠꯇꯨ ꯈꯨꯜꯂꯛꯎ ꯍꯥꯏꯕꯗꯒꯤ ꯀꯊꯤꯔꯁꯨ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯈꯨꯟꯕ ꯆꯠꯂꯤꯉꯩꯗ ꯁꯤꯟꯊꯅꯥꯏ ꯃꯊꯟꯇ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯝꯗꯤ ꯁꯤꯟꯊꯅꯥꯏꯅ ꯄꯥꯝꯂꯤꯕꯁꯤ ꯕꯦꯒ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯀꯊꯤꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯅ ꯕꯦꯒ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯕꯦꯒ ꯑꯗꯨ ꯑꯝꯕꯤꯀꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯀꯊꯤꯔ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯊꯟꯇ ꯕꯦꯒ ꯑꯗꯨ ꯂꯧꯔꯨꯕ ꯌꯥꯔꯦ ꯈꯟꯗꯨꯅ ꯀꯊꯤꯔꯕꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯒꯤ ꯃꯊꯛꯇ ꯇꯨꯝꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯀꯊꯤꯔꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯔꯥꯛꯄ ꯑꯃꯗ ꯒꯥꯔꯤ ꯈꯖꯤꯛꯇ ꯇꯣꯡꯖꯍꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯕꯥꯏꯛ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯅꯨꯄꯥꯗꯨꯒꯤ ꯕꯥꯏꯛ ꯃꯅꯤꯡꯗꯒꯤ ꯀꯨꯝꯊꯍꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯍꯥꯊꯨ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯑꯍꯜ ꯑꯃꯗ ꯊꯦꯡꯖꯤꯜꯂꯨꯕꯗꯒꯤ ꯑꯍꯜ ꯑꯗꯨꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯗꯤ ꯁꯦꯈꯔꯒꯤ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ ꯁꯗꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯉꯣꯟꯗꯒꯤ ꯇꯥꯍꯧꯕ ꯕꯦꯒ ꯑꯗꯨ ꯃꯄꯥꯅ ꯄꯨꯔꯛꯈꯤꯕ ꯕꯦꯒꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯄꯥꯒꯤ ꯂꯩꯐꯝ ꯁꯗꯥꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯄꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯗꯥꯗꯤ ꯈꯪꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯀꯊꯤꯔꯅ ꯁꯗꯥꯕꯨ ꯐꯨꯒꯥꯏꯗꯨꯅ ꯋꯥ ꯍꯪꯕ ꯍꯧꯔꯛ ꯃꯅꯥꯛ ꯑꯅꯛꯄꯗ ꯇꯥꯔꯝꯕ ꯎꯀꯛ ꯑꯃ ꯈꯨꯟꯗꯨꯅ ꯀꯟꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯅꯥꯃꯜꯂꯛꯄꯗꯒꯤ ꯁꯗꯥꯁꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯦ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯁꯦꯈꯔꯅ ꯁꯨꯟꯗꯔꯝꯒꯤ ꯃꯀꯣꯛꯇ utumda thomtatuna hathokhraba matung mi ama nektuna magi hakchang adu makak kaktatuna bag amada hapchalhanbani maruda nupa aduna atai makaidi loina loire boss makok asi katang thamum chandre hairakpadagi Sekharna kathiri mapa Sundaramgi akakbo mako adu mahangna murti haptana purakiba yong mako yekpo bag adu maktada hapchalaga pumnamang asi khangliba sada su nangthokpa yadanaba sadada bag adu jaga amada langtholuso aduga nangi nachanupigi luhongnabagi paisa oina lupa lakh humpusi pukro haiduna piduna thadorakpani asumna lupa lakh humpugalana Sundaramgi akakbo mako aduna bag adu hapchalaga tholakpa matamda lambida bus stand kathirga thengnabani aduga mahangna machanupi luhongmugi paisa puragi haibadu bag manungda yawbana te maki pekawda yawbani Huranba Chintanaina bag manungda paisa yawi khanduna bag adu puduna chenkibududa kathina ichamtana tanajarubani aduga mapagi makok yawruba bag adu sadana huntokpa lakpaduda huranbana laktana pubikibududa makti yamna harauna mafamdu thadokna lona mok chachakrabani aduga karisu khangidaba kathina bag adu mapu thininaba yamna wana honajabani aduga bag manungda kari yawribano haibadi khangjabadi natte tasena makidi magna koi pupuduna chaliba bag aduda magna mangkhre adina yamna wana thijareba mapagi akakpa mako adu yawribani pumnama chikhalakpa matam kathegi thamoi machet tana kaiba haibadu oire aduga hospital gi mamangmakta leiba dustbin aduda bag adu taduna leibudu ubada mapagi akakpa mako mapagi hakchang yawri khalna kaptuna changsinjarakpa matamda Chintanaisu yamna harauna opposite side tagi bag adu manaka chenchalagi nakalamadana kathina mathmoi thona kapli aduga bag adugi atopa nakalamadana Chintanaina maki paisa phangdadori haiduna mathmoi pena nokchari aduga amaromdana Sekhargi mayumda ikambramna Sekhargi mawangda phamduna kathir lakpa ngai aduga tandasida thong thilaktuna murti logadoriba se adugi magi party khongloi aduna murti gi awatpa paisa rupa crore thilakli awatpa paisa hapa bag adu Sekhargi mayupta thamlaga nogi boss ikambramda phone tawkro paisa suna pirabani ko kadar phadar amuk tongnaraga no hayamlaga thokre maduna haibadi Sundaramna kadar tawba nate Sekharna kadar tawraga Sundaramgi thawai lobikra matung mangonda maran thangjinduna mak yorokte murti du lona yontokre haibani pundam mase khanglakpadagi
Ikamram na maki nongwei du satok tuna sekarbu kaw ke tau matam na sekar na kongloi tuna sori emana maki kongloi edu imangsan tamdana nongwei du kudak thado haiduna thada halami aduga kudak ta sekar na nupa adu busu mangsam na thanga tinda tuna hatokre masigi matong sekar amusong Ikamram yamna kanna phunarami mabani yamna kanna phunabada Ikamram gi nongwei na sekar gi yet thangma khobom na panduna leimaida tuduna lekre Tanjadu da Ikamramna Sekar no Namnaka Sundaram Kaida Lake Hain Hangmuda Sekarna I Hidok Jagi Harga sit Sitan Zakraga Maki Upudu Hangtulaga Manung Yarva Paisasing Loin and Lobido Hanapaduda Ikamram the Yaman sound Hoit Aina Lagibasi Paisakari Manra Paisakari the Maibu Chennai the Lakado Miranhe Aina Lagibase Sundaram with the money Sundaram Kaida Lake Hain Hangmuda Sekadu Mark Lankre Mana Joa Soiba Tokri Marku Hatopiro Haisen Nanaga Manak Anapudaleba Mana Cricket Sanabagi Istamaduna Ikambrangi Matabaka Tinkre Asumna Ikamram Hatoki Bulina Karur Mangadusu Maki Loina Oikramatung Sekar Anova Atango Plet Ama Low Bulina Atanga Tangwa Piron Odi Karna Tingwa Lady Hedna Maki Nupida Pon Togno Hai Adu Tandasida Maki Anova Flet Dugi Doorbell Kinley Maki Anova Driver Malakani Habu Oibu Ningana Tomudu Hangtulu Matam Mapandale Rivisi Katina Diver Win a Laglibani Mark the Kangdavanina Katidu Diverni Hana Kandadum Imum the Kaushala Meduga, Tanjadu the market phone lap with the gate, phone pyromatum, driver Mataki with the Yorobasar Hen Hangla Pududa, second to Samton Yorogli Hana Kumlure, Baduda, Pon Torli Wunapadna Sir, Madu Bihar the Guinea, Tamil the Kangano, Hindi Kakam Kangmani, need the Wari Sabio Heragli, Aduga, Hojuka Mana Kausal Diver, Katirdi, Tamil language the Wari Sana Kivani, Aduga, the same Laktri with Diveraduna or Tumanunda, Sintanina, Mokut Punchindra Tamli. Haibadi Mana Nekibu Diveraduna Mokuina Pazinan Tamla Matung Katina Diver Saraga Sekari Manaka Laglibani Adu Tanzasi the Sekarsu Mana Sundarangi phone Langtokumatamna Sundarangi phone wallpaper to the Yauribudu Katin Haban Ning Lali Haibadi Hojik Laglibasi Sundarangi Machanupani Masi Matung Katina Sekarbu Toleki Sing the Fawan Namchinduna Yamatina Pugai Matung Mokomokud Loina Punchilaga Chakuya Tamli Aduga Ayi Pamukari Hatuna Haina Hang Bududa Ahanbada Sekar Kaisu Kumlande Muruda Katina Sekargi Kusama to take Duna Hangbudagi Lupak or Mangagi Orbadi Aidi Ipapa Hatkani Harli Habidi Sundaram Hakibudu Paisagi the Muktani Muruta with the Katina Nang Pasayam the Pamanatra Pare Pasayam the Pamanang Asibudu Kram to Way Kangzero Natwai Lobi Harpuda Sekarna Yan Usta Monga Nang Ibu Hatpidingaida Izanubado Chennai the Labani A Izanubad Amuta Unazogi Haina Napana Sidingaida Captain Hyderamani Hydro Chitan Harry Aduga Aina Napabuhali Nang Hosi Aimu Halani Sinatabanango Great Tumanguduri Harley Masi Matong Sekada Kari Tokebagi Minute Amatang Minakisi Naki Matong the Katir Yabe Yano Totally Aduga Sundarana Monda Yam the Nang Yamulina Mabani Changa Begadu Ishing the Langtakri Ishing the Begadun Hek Taboga Begadu the E Mam Torpolina Begadu Ishing the Dumok Luptakri Masi Matong Takra Lidaga Sekari Nupina Magiano fled the Sekaru Chinchilla Aduga Sekari Queen Uri Piosi Makong Makud Amata Yaudri Matomta Lengwat of Hong the Dropiumni Hingli Haverton Nairani Aduga Maki Nupina Ramesko Nupam on the phone Toraga Ai Punsize Pumbo Lurabani Ai Nupaki Sebata with the Maki Amopa Sing with Ado Nanganamu Pubi Bodumina Nachizuko Pubi than a Heidi Aduga Pung Marita with the Angang Masaya Oiba Aduga Haidaki Pinang Kunpamandu Tabda Sekar Mamitagi Mapita na Kangri Manga Toruba Karmangi Pratirina Siban Hena Paraba Punchi Mahingamada Siban Naibatari Sekarna Katida, Aibu Hatmanata Nang Kaito, Namjagadurge, Harubugi Matung, Katina Sekarbo Hatolabadi, Awabasi, Pelero, Hadana, Makomakul, Lona Kaktalaga, Matanta Kaishu, Tawangam Jada Monda, Mapundi Chupa, Awatina, Pidon Talamaniaduga, Begadu ishing the headlang Takibaga, E Toropo Ukibadu, Sekaragi Makomakut Niman Kaktalaga, Katina Mapagi Laman, Kunkibalina, Mobiasi, Matanga Solution. Mobiasi wari sikram to wibage comment section da sungchoi choidina thambiramu adongi comment bu khonon ngaijari habasisu kawbiganu matangi crime thriller movie ama puraktriba phawbadangi kainanaba yatang nijari hayum sidaba